Niwas building amadi market set sangadabana Praja Singh Nakana Fangdri amadi Manipur Police Sports Club A amadi Kurai Polo Club Kunmapan Suba N Hazari and Dr. N Tombi State Polo Tournament ki ahanba semi-final da thingneragani Uzik Pau Sandokna Pijari Voter oiba yaraba myoi lakama listing kunipan rom voter list yaudana lady haina Manipur gi CEO o Nabakishorna ISTV News ka unabada fungdoragli Mahakna makhatana haikibada democracy chatpa leibak amada masagi apamba myoi khanjabada hak manghan bahaibasi achumba natte handak nauna voter list phongkiba sida aran bakhara yauri haina media da fongdoragli sigi yenglaga asoiba sing chumthokna ba yamna kana honari voter list asida yahogdaba myoi singna athuba matamda mari leinaba myoi singa tana biduna voter amamam oinana ba honabi haiki enrollment gi sida koi Manipur da hoji thangai chengwadi projected population dagi enrollment da koi gap lai se 1,28,000 mukti koi hoji phawada voter di oiba yaba mi voter oidana lai adana koi hoji panam se voter oidana lai du 1,28,000 mukse voter ohen basini masida mayamna su kai hari soyo biheningi aduga atopa mana nungaiba pawmana handaki chahi dagi especially hayengi national voters days dagi koi mayamna puba yam nungaigadaba yamna phajaba PVC card na koi ATM gi card ka baibiri baduma aduga chap mana ba adugumba voter gi card se koi piba hawrani masi ahambada koi na masi inong nong na voter reiba sahi tribe bantrampan gi suriba sida hama piba hawjagani Hayeng pangthokadoriba National Voters Day gi thoram mapungfana pangthoknaba Manipur Sarkar na sem sabat loire Voters Day gi thoram asi state ki thakta pangthokpada natana district ki thakta supak sana pangthoktuna voter haibasi karino haibadu khangan gadori thoram asida miyamna punna saruk yaminaduna mapungfan biu haiki makhatana haikibada Lakliba Lok Sabha Mikhalasi Mai Pakna Pangthoknaba district singi mari leinaba officials singa mifam pangthoktuna thabak paikhat pahauri haiki Manipur leba DC mayam kauduna jeri bangi amasung kapopi gi ADC mayam kauduna andaki election sida segi changada darkar laiba mayam tung koi tayari tawba hore polling station verify tawhanba adagi polling with changada personnel mayam jingdugi baming matha concern department dagi lokanba sina chingbugi thawak si koi haujare hojiksi DC gi sing amasung SDO sing su election gi tabak sida yamna kumang choksin na thawai yauna khonari aduga sida natana Manipur gi election sida changadaba security gi miyoi singi matang da su election commission of India ga koi tarik 35 da video conference tawbre koi gi ADGP yawi principal secretary home yawi koi na Manipur gi changadaba security gi requirement maru na central force asil singo ke am singo su koi election commission da khangan gre aduna lakadaba election sida ekoi yamna free and fair oiba peaceful oiba election koi pangthokani haibagi koi thajaba lei miyamgi khudong sana bagidamakta lupa crore ahum changna sakhiba maugi niwas building amadi market set ngasi fawba sangadri chahi ani gi mamangdagi sakhiba building asi sangadabana ngasi fawba miyamna kanaba fangdri hiramsida report ama Work agency oriba Manipur Development Society na Zati Niwas building amadi market set asi lupa crore ahum hena changna mau bazar da sakibane soglising ani supna tarama thoira saba pungloi loiduna Manipur Sarkar ge transport department da MDS na sinakre hari adubu building amadi market set asi ngasi phawba Manipur Sarkar na sanga bidabana miyam da kana ba pibangamdre banamadi blockade na chingba tholp matam da khudong chad ba miyoi sing ahing yarek tuna pothana bane Manipur gi border sida Chathuk Chasin National Highway 39 da Chathuk Chasin tawriba mayam gi problem kharamadi relief tawgadra haibigi akoi asha leije maramdi ju tha tarakum damda landslide gi maram oiba itatatana strike ban blockade mayam aduga itatatana awaba nang lebi passenger mayam sigi ngai henba phangjagambi yai haibigi akoi asha leijabani Hairiba Zati Niwas building asida punaka kunmathoi lei ka amamamda bathroom amadi toilet mapung fan lei aduga market set asidana potpham phamba yaba stall kunithoi leiribani mathol ahum longba building amadi market set asi sangadabki matangda Mau Town Union gi president asi hona pendaba wafam sing ISTV News ta phongdorke hoji akoi Mau Town che Nagaland border da adjacent ta leibani Mau Town che aduna
अखोई यात्रा निवास से 2011 दा लोशेलगा होजिक फावसे इनॉग्रेशन तौद्री अदना अखोई गवर्नमेंट दा अगिना अखोई ऑन बिहाफ दा रिक्वेस्ट तौनिंग बसे खरा अथुबदा अखोई प्रजा की कन्वीनियंट की दमकता खरा अखोई गवर्नमेंट होजिक पाइबा मीना अथुबदा अखोई इनॉग्रेशन से तौबिसे हैना अखोई माउ टोन दी मौका border area oiba mau area da asigumba building amadi market set saba si tangai fade haduna manipur sarkar gi warep matungina construction tawkibani sahi ani hena sab lorba building asi kari gidamakta sanga adribano haibasi achobo wahangoi ISTV pawgi damak surendro mainam galonena nawroibam philips mau bazar Matamgi mamal khangdaba mina mai pakpa entrepreneur oiba ngamloi haina ICM ki director Dr. KH Somorendro na phongdokri wafam asi Khadi and Village Industry Commission Mumbai na sponsor tawduna PMEGP ki festara mathoge hum suba batch ki entrepreneurship development program hawdopagi thorumda mahangna phongdokibani ICM Imphal ki conference hall da pangthokiba training program aduda ICM ki faculty member Saminthang Khongsai amadi S Monorama susaruk yaki Thoranga mari lainana program coordinator S Monoramana mai pakpa entrepreneur matau karamna oigadabge amadi pothok singning thina puthoktuna karamba mafam da yongadagi haibna chingbagi matangda sandokna takhi Dr. Somorendro na makhatana migi makhada thabak tawbagi mahuta mapu oiraga mingonda thabak pinabagi pandamda EDP training asi pangthokpani mai pakpa entrepreneur ama oigi hairabadi matamgi mamal khangba changi madugidama khangba kanba amadi kanna honaba mathau tabata natana mamangda leiramba hainabi gi athadok patai haiki migi makhada thabok tawna lebi mohta limenam je pamige namna mapu oiga kanda nami nakhada yamdrabada mi mari mamanga matro pibodo baduni ko pans job absorber ko no job giver oiga job giver di kaino nang mapu kanda pigo de missing there nangi na sao be na na be amoy be position which play todo ko pero la akagi mapu na entrepreneurs mo ko na nangi na academy ka implement pigo implement generation program do badu ne ko farms Unity, peace, brotherhood, scientific values and good citizenship ki wakhalon laihanabagi pandamda tha asigi tang kundagi khumal lampa kangsang da chatharapa national integration camp ngasi loishinkri Nehru Yuba Kendra Imphal West amasung Ministry of Youth Affairs and Sports Government of India na khusamnaduna pangthokpa camp loishinbagi thoramda Nehru Yuba Kendra Sangathan Government of India gi Vice Chairperson Kumari L Tilotama Sai NERC Imphal gi Director Dr. Subhas Basumatri NSS Cell Manipur University ki Program Coordinator Dr. CH Ibohal yauna miyoy kyana saruk yakhi Haryana West Bengal Tripura Assam Bihar Nagaland amadi Manipur dagi punna naha chaniyangkhai romna saruk yakhiba kem loishinmagi thoramda Kumari L Tilotamana haikibada mi amaga gi marakta pau phawdoknaduna coordination leinadrabadi santi purak ngamloi youth singi thona asi mafam chana sizinaduna aphaba khunai ama purakna honaba tangai fade national integration camp asina amaga gi marakta hena naksinna ba amadi chawkhat lambi da mateng oiba ngamlagani haiki think globally but act locally and to be a different person you don't have to act in a very awkward or different manner what you act it should be different and distinct from the others so that you can be identified by everybody you should be acknowledged by everyone your individual actions is very important these days so all the youths of today's nation is going to be the pillar of tomorrow's nation Puya mai thaki bagi chahi chaniga marifumanga subaning sing thoram ngasi Imphal East ki manung chanelaiba haingangi Hanjing Mikol Lokta Maitai National Front amasung International Council of Puya mai thabana senduna pangthokre thoram madu da ningthaulai semba sana jawba MNF ki President RV Minthing amadi Vice President Sairem Nilbir na chingba myoy sing na thoram mapu oina saruk yakhi tongan ba lamdagi lakpa lup kaya gi luchingba sing amadi mahiroi kya su thoram du saruk yakhi Chahi kudingi piba maichau ningsing mana Professor NG Kangjia Mangangda amadi Jingmi Tami Nusilipul manana thangkholun haukip tapi duna ikai khumnaba utki Thauranga mari lainana Manipur State Archives ke Susila na phongdokhibada Puya mai thakibana maram oiduna ngasigi mirolna pari puri gi liklam thirakpada chainaba kya thokhali ngasigi mirolna tungda laglima mirol gi dama khanduna puwari ningthina semduna thamlamba mathau tai haiki atai wangang khibasingna
पुया मई थाखिबना अखोइगी नाट अमसुंग सक्तम कया मांगहनकिबता नतना चिंगमी तमीगी मरक्ता अमांग असेंग खाइबा अमदी नुसिनदबगी लंबी यात्पा हौखी मणिपुरी लोन असि निपान सुबा सेल्जुलद चल्लबसु ngasi फाउबा फंगफम थोकपा चपचाबा फिदा इंडिया गवर्नमेंट न पिबिद्रिबा से लाइबक थीबनी लमदम सिदा खुंदामिनरिबा मियाम खेनबगी वाखलोन थादोकनदुना हेन नुसि चानना लेमिनबा तंगाई फदे हाइखी चीफ गेस्ट ओइना सरुग याखिबा निंगथौ लैसेम छना जावबना मांगलम सत्ता खेनबा मदी नुसिनदबा क्या लैख्रबसु ngasidi लमदम सिदा खुंदामिनरिबा फुरुक खुदिमंगना अमत्ता ओइना नुसिनना लेमिनबा हौरकपासी अफबा मायोन अमनी फोंदोखी कोई करीगुमा ममांग तक सोयगिबा लानगिबा मयाम अमा लेनरगसु मदु ताइबंगमिनी सोयदबा गमोय लादब गमोय मदु पुनमक्ते ngakninaraga aikoi amatani ima amatagi masani aduga aikoi I amatagi aikoi likundagi thokpa ngatani aduga aikoi punna nuksidaba yade apunba adugumba ireipa iramdaba ma aikoi punna sagan minodaba yade habiga wakhalolada asigumba thamamasa punna matung lakadaba sahi sinati yamapung phana siminaba ngambadu All Manipur Trade Union Council amasung All Manipur Government Employment Organization gi Joint Administrative Council Manipur State Pensioner Union Manipur Secretariat Services Association amadi JAC branch ki luchingba sing yauna Manipur Sarkar gi employee amasung pensioner sing na tanduna lakliba dabi gi matangda Manipur Sarkar gi Chief Secretary gi luchingba mute kangbu amaga ngarang numidang athengda wari sanakri hairi JAC gi dabi sing gi manungda pithokpa yaba sing pithokna ba hotnari Taruk suba pegi SCP scheme hosik fawachana driba si chana hanaba cabinet mifam da puthoknaba honagani diu oina leiriba chada nipan amasung chada taragi DA DR gi dose ani gi manung da chada nipan gi dose pithoknaba honagani Manipur Home Guard Service amasung BDF na chingbagi duty allowance mess allowance amasung TA na chingba matamga chanaba mong da hengatnaba honagani amaromda Municipal Council District Council amasung Autonomous District Council gi pension pinaba order thokraga hauzik fawba chana dribasi atuba matamda chana hanaba honagani haibagi chief secretary na thajaba pirakli hairi sarkar na pirakli ba thajaba asi February tang kun fawbagi manungda thabak oina pangthokta tarabadi JAC na hana lepkhigi matung ina matam kaktaba thabak lepagi strike changsingani hairi Hayeng Bharat ki mafam punamakta pangthokadoriba National Voters Day ga mari leinana District Election Officer Imphal West na ngasi lamphel da leba DC complex ta district level quiz competition ama pangthokri ethical voting haiba team da pangthokiba quiz competition adu Imphal West ki DC ke Radha Kumar na haudoki mahiroi singda National Voters Day gi matang da khanghanna ba pandam da asigumba quiz competition asi pangthokpani haiki The Election Commission of India, this is a body, this is a constitutional body. They have introduced this observance of National Voters Day on the 22nd of January every year. UNC na ngarang January gi tang kun hundoi gi ayuk pung taruk tagina numida wairam pung taruk fawa chathakiba pung tarani thoigi nagata ba Manipur gi mafam singda chathakiba ban aduna ukrul da mapung fana mai pakhi hairi ban manungda ukrul bazar transport service office da mid school sing thunglona ki hairi amuka na taram oksari ing lisingani taragi February thada SI amadi jamandar launa naba notification thoki bagi matung inna lisingani tara humdoi gi August ki tang tara tarukta baiba bosegi fal haidokrabasu hauzik fawba SI chaniga marifu manga amadi jamandar yankai mapan gi appointment order pidana namsinduna thamli haina mai paklaba candidate singna punduna semba association gi mui singna fongdokri association gi president Sanjeev na tha taruk helaba fawbada appointment order pidaba sina imung manungda awaba kaya mayoknare CM amadi DGP fawbada memorandum pisin khrabasu ngasi fawba thabak amata paikhat pidre mari leinaba official singna thuba matamda appointment order PBU haiki सरकार दा कोइना याम डेमोक्रेटिकली amadi yam honestly amadi yam sincerely कोइना कोंगन हाइजेरी मदुदी कोगी अवाबा सिंगा सायेंगी दुना अथुबा मतमदा कोगी अपॉइंटमेंट असि पिबियु अदुगा कोइबु मियाम गी दमक मदि सरकार गी दमक कोइ सब तोबा अथुबा मतमदा तंजा सुबिनबि Tripura Sarkar na paikhalakliba chawkhat thaurangi thabak amadi leibak aduda corruption leitabadagi miyamgi yaifa thaurangi thabak amadi hingbagi lamda chawkhalakliba kayagi matangda yengsinnaba Konthauzam Local Council Communist Party of India gi mioi kuntrahumdoina saba timmamana Imphal thadokre hairi Sandal District DRDA gi makhada chawkhat thaurangi thadarakpa paisa sing lana sizana balaiti haina ADC Chandel ki chairman Lukhosai Jauna Paumi Singda Sengdokri Mahaki office member da unakibada mahang makhatana Chandel district ki oina backward region fund amadi
ब्लॉक की ओइना थोरखिबा एलोकेशन महाक मसा मथंतन सिजनखिबा लेते MP MLA DRDA की चेयरमैन DC एमदी SDO ना चिंगबा सिंह याउना डिस्ट्रिक्ट प्लानिंग कमिटी की खुथांगदा सिजनबनी मोरेदा DRDA ना गेस्ट हाउस अमा सानना बथौरांग तौरिबा सिगी पैसा असि ब्लॉक एलोकेशन की पिरकपा पैसा नते हिरम सिंह असिगी मतांगदा डिस्ट्रिक्ट बिजनेस कमिटी कौबा बॉडी अमदी BJP चांदेल मंडलना महाकी मथक्ता फनलान सिजनबा एलोकेशन थोकपा अरानबा मोंग तौरि हाइना मराल सिरिबा असि राजनीति की ओइबा खुदोंग साबा लौनबा होनबनी फोंदोखी गाइडलाइन सुरिबा स्टेट अमसुंग सेंट्रल फाउगन मसी चुमायना अप्रूव तौबिरबा पैसा सुधारक मसी पर्सनली चेयरमैन को पॉलिटिकली अटैक तौनुंगाय सिंजबा तौरपा एलिगेशन याना लौजे हाइबदी डिस्ट्रिक्ट विजिलेंस कमिटी हाइबदा कर्माना BJP मंडल चांदेल डिस्ट्रिक्ट होगा पुल्ला का खवाल थोगा स्टेज तो मुन्ना दाना तो मुन्ना बा या बसली मसीदे वेस्टेड इंटरेस्ट में आया हाइजिन हंदा 2013-14 सिदा मोरे ब्लॉक सिदा 50 लाख स्मोक से DRDA की गेस्ट हाउस समस्या से आया कॉमन पूल दगी ब्लॉक लोकेशन में दे दा कॉमन पूल दगी कोई खादा समझ नहीं चांदेल डिस्ट्रिक्ट के ब्लॉक तरुकता DRDA की मखादा थादरकपा चौखत थौरांग की थबकता सिजनबा पैसाबो डिस्ट्रिक्ट बिजनेस कमिटी कौबा बॉडी अमना BJP चांदेल डिस्ट्रिक्ट मंडलगा मानरगा थिंगजिंदुना लेबाबु ब्लॉक तरुक असगी विलेज चीफ सिंह सोशल लीडर अमदी बेनिफिशियरी सिंह ngasi इम्फाल होटल द मिफम पांगथोक्तोना यानिंगदबा फोंदोखरी ngasi मिफमना चांदेल डिस्ट्रिक्ट BRGF लिसिंग अनिगा 13 बेनिफिशियरी जॉइंट एक्शन कमिटी कौबा मसेंबदसो अयाबा पीखी लोइनना ngasi मिफमना चांदेल डिस्ट्रिक्ट थादरकपा चौखत थौरांगी सेंफम सिंह अथुबदा गवर्नमेंट रिलीज तौविना बहाइजबगा लोइनना अपन बपिरकपा म्यूसिंगी मथक्ता यंगसिनना बहाइनसु वरेपनखी मिफम अदुदा सरुक याखिबा बेनिफिशियरी अमना डिस्ट्रिक्ट विजिलेंस कमिटी असि कनाना सेंबनो हाइबा खंगदे मखोइना तौरिबा थौंग असि चौखटपा पामदबा राजनीति की ओइबा कानाबा लौनबा तौबा थौंगनी फोंदोखी पॉलिटिकल लीडर सिंह एक्स सिंह ओरिबा हुजिजि प्रेजेंट ओरिबा MLA सिंह DC सिंह खुनगी निंथौ सिंह जाउना खनगदबा अदुगुंबा जाउरबा विजिलेंस बु लंबी लमखांगा तो बहोंबना सेमलगा मसिगुंबा डेवलपमेंट असिगुंबा चौबा थौरांग पाखली बसी मुथन्नबा तौबा असि अकोइ चांदेल डिस्ट्रिक्ट की एज अ लीडर एज चीफ सिंह बेनिफिशियरी पुनमक जानिंगदे मोइरांगी ओक्सुबुंग अमदी कंबाय अमसुंग तोरबुंग अनिगी मरक्ता सखंगदबा सिंगना IED अनि फुमलमले मोइरांगी ओक्सुबुंगदा प्लान तौरंबा IED अदु आसाम राइफल्स ना थेंगनखिबनी अमरोमदा कंबायगी अदुना 13 सुबा GR ना थेंगनरखिबनी हाइरी बोम अनिमक मणिपुर पुलिस की बॉम्ब डिस्पोजल पर्सनल ना असोयंगम यावदना पखाइहनख्रे रिपब्लिक डे की मांगोइना लौखटपा चेक्सिन थौरांगी सरुक अमा ओइना ngasi ख्वाइरमन बाजार की टेम्पररी मार्केट अमदी थंगाल बाजार की कोइबदा कॉम्बिंग ऑपरेशन चथखरे मफम अदुदा लेरंबा म्यूज सिंह ऑल असेंबली रोड फाउबा पुरकलगा अममम तो ओइना वेरिफिकेशन चथखी सिटी पुलिस की OC सुधीर अमदी कमांडो सिटी यूनिट की OC पाउना लुचिंगदुना चथखिबा ऑपरेशन अदुदा नुपी यावना म्यूय क्या वाहंग पाहोंगी थबक चथखी इंग लिसिंग अनिगा 13 मतम सांगना चथखिबा इकोनॉमिक ब्लॉकेटता ट्रक 10 नेशनल हाईवे दा मै थादोखिबगी कंपेंसेशन सरकार ना पीबदा ट्रांसपोर्टर एंड ड्राइवर काउंसिल की ट्रक अहुंगी अपुनबा सेनफम लुपा लाख 13 लिसिंग कुंट्रा चौंगागा हुंफुद्रा 13 अतोपा ऑर्गेनाइजेशन अमदा पिथोखरे क्लेम तौदबदा करमना पिथोकलिबनो मस्जिद चेनरीबा प्रिंसिपल सेक्रेटरी होम अमसुंग डायरेक्टर रिहेबिलिटेशन की मथक्ता एक्शन लोखटकदबनी हाइना ट्रांसपोर्टर्स एंड ड्राइवर्स काउंसिल की एच रंजित न फोंदोखरी MG एवेन्यू दा लेबा काउंसिल की ऑफिस ता पांगथोकिबा थौरमदा रंजित न मखा तारादुना ट्रक अहुम की कंपेंसेशन की सेंफम पीबीनबा ट्रांसपोर्ट डिपार्टमेंट ता चेप पिसिनखी अदुबु काउंसिल की चेरोल अदु खनादना सेंफम पुनमक अतोपा ऑर्गेनाइजेशन अमदा पिथोखी हिरम सिगा मरी लेनना डिप्यूटी चीफ मिनिस्टर दा अयिब चेरोल अमा ngasi पिसिनख्रे सेंफम असि काउंसिल दा पीड्रबदी जनवरी 19 तगी इम्फाल जिरिबम लंबीदा गाड़ी चेंदबगी खोंजोंग चंगसिलगनी हाइरी माना क्लेम तौदबा पैसासी कमाई तौदना पीदोइनोबा क्लेम तौदबा निपादा कमाई तौदबा पैसा पीदोइनोबा मसी गवर्नमेंट की अचौबा अरानबमने हाइबा काउंसिल ना 27/1/2014 दा हाइदि तांग कुतरे थामा 2014 लिसिंग नि तरा मई की NS 37 दा कोई चलिबा ट्रक सिंग सुरे कोई चलोय
कोई चेंग चिंग यावना तो मखल अमतगी गाड़ी कोई चलो हाई पैसा से तांग तरु भोगी मनुंग पीद्रगे National Legal Services Authority na leibag asigi subdivision khudimagta Legal Aid Clinic hangdokpagi saruk amo oina Manipur da su district mapan sin bathungna Legal Aid Clinic tara humdoi hangdokri ahan ba Legal Aid Clinic oina Manipur High Court ki Acting Chief Justice LK Mohopatrana Central Jail Sajiwada hangdokhi Thoramasi Joint Registrar N Rasnikanta Deputy Registrar Alek Muibha Additional DGP Present B Tongel Senior SP IK Muibha su saruk yaki Acting Chief Justice na Sajiwa Jail gi Dormitory Gymnasium Painting amasung Handicraft Room na chingbasu yengsinki Jail gi building amasung fanglang sing matam sang na semjin sajindana leirambada angapa pokhi Jail da leiriba singdamak table tennis board ama khudol tamlagani haina phungdoki District Session Court Bisnupur District Session Judge M Manoj Kumar District Bar Association ki President U Ramananda Chief Judicial Magistrate Binay Thongam su saruk yaki Moirang College Campus tasu Legal Aid Clinic Manipur High Court ki Justice and Quotation na hangdokhi Universal Service Association amasung Manipur Legal Services Association sinduna Haurobi mayai lekai dasu Legal Aid Clinic ama hangdokpagaloinana Nongmagi oiba Legal Awareness Program ama pangthokre Thauramasi Family Court ki Judge NG Kipjen Universal Service Association ki Vice President P Manimahon CGM Imphal West R Memcha amadi Wangoi PS ki OC Y Munal susaruk yaki Manipur Legal Services Authority amadi Gamare Club anina khusamnaduna nongmagi oiba Legal Awareness Program ama Imphal East ki chanam sandrokta pangthokre Thauramasiga mari leinana Session Judge A Gunishwar Sarmana Legal Aid Clinic amasu hangtokre Mamang chahigi October 13 da National Human Rights Commission na loktakta ngami sing pat tabat thingbagi matangda CBI da thigat hannaba State Cabinet na Chayol hungi manungda warep launanaba Loktak Development Authority da khanghalamba wafam ngasi fawa thabak amata tawdre haina All Loktak Lake Area Fishermen Union ki Secretary Orazena Phungdokli Kaisampata leiba Center for Research and Advocacy Manipur gi office ta pangthokpa paugi mifam amada Razena makha taraduna Loktak ta leiramba phumsang lising amaga chamagi manungda Satret ka humpudrat taret mai thaduna manghankhre masigi manungda jamnga ka 38 gidi compensation pi khre Chani nga yang nipan gidi yena balaibadagi pidri ngami singna compensation phangba pamde mausagom pata taduna pukchak tanba pami haiki Satam pam onhu okanda Loktak management haidna adagi thimri torkanda website dagi Canada dagi Yangrabo Simpam Kaya, Nupaku, Sahongo from Dramanga, Lore, Mukona Course, Pumdi, Sim Mindamu, Modern Management of Harry Pumdi, Sim Mindazu, Nupaku, Sanikun Mari, Hatu, Tatoki Bigisin, and what took my amlay. Ta Sigi Kuntarukta Pangtokadoriba, Republic Day Full Dress Rehearsal, District Administration Tamenglong Sinduna, Tamenglong Apollo Ground and Si Pangtokri, Paratasal Civil Police, Mangasuba MR, BDF, College Samasung School Contingent Ramatuna Yaki. Naharol Thodangi editor Khoirom Loyalakpabu ngasi ayuk pung 12 taba matamda Imphal Thana manakta leiba National Investigation Agency NIA gi came office ta laknaba agency asigi inspector Hites Kumar Sarmana che thaduna khangalakhibabu Indian Journalist Union na kana yaningda bafungdogli Union asida affiliate tawriba All Manipur Working Journalist Union nasu NIA gi thawong yaningda bafungdokri Manipur Press Club ta pangthokhiba paugi mifam amada Union ki President Wang Khemcha samjaina phungdokhibada Indian Journalist Union da ngasi nungthil hiram astiga mari leinana wakat khri NIA gi thorom asi constitution da yauriba freedom of express ka mari leinana media gi ning tamada khut thingjin bani PCI na khudakta media gi ning tamba bungak na bathabak lokhanaba haijakhre amjuna PCI amadi IGU gi firepta chap manana lebli ing lising ani tara da naharol gi thodang da PLA gi rising te ga mari leinana photo ma hapkhiba mari leinana mahakpu lakna ba kakholakhi bani haiki members in the kon hygiene ni de kon kan ki bi gano sigi da uta ko gi on mar bom jenis ilen amjuna yam strongly ko gi mayang da ko press ko gi media khatati da ko lepi amjuna ko gi press ki ning tamba ko ngakari ako gi mari da ko na pre to jeli ba ICU ako da uta le bi ba ko mai pa sa ba ko gi press council of India ari ako international ko gi federation jenis ako gi mayam se si puna maksina ho ji ako de lo khangan da lai re aduna may puna ma ang thamjini mari aduna ko ategi media housing sida ko international da lana police na NIA na ategi may puna mo na ko gi ko 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 to bo le bi ka so matam san in time be ko gi amju da khangin bilo amju na matam san ko gi ko chela ko la kanda ko press ki ning tam na na ba
Kumbida leiriba ahal oiraba singi homda Jarmajau singi mingda mahaki machanupa S Premchana kambal yauna polam kya mating pikri thoramasida ICICI Pauna Bazar gi senior manager N Norendra Susaryaki Aam Aadmi Party State Unit ki luching basingna ngasi Nagamapal Kangjabi dagi samu makhong fawba lamtu sengdokri party sigi symbol oiriba sumjitna amot basing sengdokpagum sasan gi amot basing sengdokani haiba pandamda social service asi pangthokibani 6/8 Gorkha Rifles na sinduna January gi tang 19 da lamthakiba National Integration Tour leimakhongda flag in tawkri thoramasida Major General PM Bali na saruk yariba mahiroi singbu taram na okpaga loinana state asi santi leiba watapadaba chokhatnabagi damak kanna honanaba appeal tawki KCP MCNasu India gi Republic Day gi numit January gi tang 13 ke ayuk pung 3 tagina numidang wairam pung 3 phawba state sin mathuna general strike laukthokri lubasigi information and publicity secretary Paikhomba Maitai gi cherolamana general strike manungda ana ayek fire service water supply electricity media amadi ritual service ti komthokani chahi lisang sita achumba maikaida achumba lambida changsiliba ningtam lalhawi khongthangbu pseudonym secularism satpa India gi mafia kharana laibak miyamda yawol lalhawi wahan thok mangthok hali lup manba kharana chongliba sidi matamgi khonglei matungina dumak mangkhigani ngasi aikhoigi laibak miyamna karigidamak parallel nationalism lakli mano haibagi wahang amadi soidana hanglamgani peace amani secularism ngak palebak ni haina malemda lauraga internally colonialism gi era afaspana world globalization gi mami samli balebak amani haina lawi British India matamdagi hauraduna parallel nationalism gi muknaba dumak lakhiba Manipur miyam ngasisu malem gi lebak miyam mangda mating lebak prup ama oina hingba pamli aikhoigi lezaramba akaknaba national boundary haukraba glory punamak neo imperialist India gi makhada subchin khiduna ngasidi pidolaba ama gi punsirel oina khangli masina masagi yek lol na chanabi suna lejaba lebak amagi furup amabu hindi ngangba singi khubam nungda thamgani haibasi makhoigi apangba wakhalni haina KCP MC na lawi hairi Ministry of Home Affairs tagi taret suba tangkaki oina tripatok February gi tang 3 ta pangthokani haina khanghalikhiba wafam ikai khumnabaga loinana UNC na changsingani haina leblamba khongjang handokri UNC Presidential Council amasung Naga Frontier Organization singya thuba mifam amanga si pangtholaba matungda phireba si laukibani hairi uzik sanabagi pau lobirasi ngasigi sanabagi pauda polo Manipur Police Sports Club A amadi Khurai Polo Club kunmapan suba N Hazari and Dr. N Tombi State Polo Tournament ki hanba semi final da thingnaragani Manipur Horse Riding and Polo Association sinduna tha asigi tang 13 tagi team kuntare na saru yaduna mapal kangjebung da chathariba kunmapan suba N Hazari and Dr. N Tombi State Polo Tournament ki ngasi sanaki bahan ba quarter final match ta Manipur Police Sports Club A na Mairaba A Khoyathongbu Panjil Taramathoi Anida Maithiba Pikre Manipur Police ki Bimol Nahan Bachakra Ani Suba Chakra Ahum Suba Madi Madi Suba Chakra da Punna Panjil Manga Chanki Jawal na Ani Suba Madi Ahum Suba Chakra da Panjil Ahum Chanki Khaba na Madi Suba Chakra da Panjil Ani Chanki Atopa Gol Aduna Surjit na Ahum Suba Chakra da Chanki Mairaba ki Panjil Singadu Premjit Amadi Romeo na Ani Suba Madi Ahum Suba Chakra da Chanki Tournament asigi ani suba quarter final match sanaki beda Khurai Polo Club na Nambul Mapal Polo Club A bu Panjil Manga ani da maiti piki Khurai gi Panjil Singadu P Ozin na ahan ba madi hum suba chakrada Panjil Mari Chanki Zugindro na hum suba chakrada Panjil Amat Chanki Nambul Mapal gi Panjil Singh adu Giri Mohan amadi Sachindra na ahan ba madi Mari suba chakrada Panjil Amamam Chanki Hayeng ahum suba quarter final match da Manipur Police Sports Club B amadi Manipur Police Sports Club C ga puna sanagani ahum suba quarter final da Chingkhai Hunba A amadi Tekcham A sanagani Manipur represent Tokiba BMSC Tabungkhok India gi mahut sinduna Thailand da pangthokadoriba Manchester United Asia Cup da saruk yaragani ngasi Pune da sanaki ba South and Western Zone gi sanaki ba final da BMSC Tabungkhok na Bengaluru FC bu Panjil ahum amada maithiba pikhi BMSC gi Panjil Singh adu Bauthanglun Suresh amadi Lansingam na chankhi ayukta sanaki ba match da BMSC na Dembo Goabu semi final da ahum sinoda maithiba piduna final changlakibani
LSIC Lamlai Nasinduna Lamlai Playground Chathariba Anisuba Lamlai Kendra Village Wise 9A Side Football Tournament King Asisanaki Baum Suba Quarter Final Match da PYLA Sector na ESU Nongpok Kakchingbo Goal Huma Madamaiti Pikri Mari Suba Quarter Final Match da BRYO Kabung Kutna YSC Yorobumbu Goal Ahum Sino da Maiti Pikri Young cricketer Bamol Kampuna Sinduna Chathariba Manga Suba State Level Open Tennis Ball Cricket Tournament King Asisanaki Bahan Match da Medins Babu Parana Dala Sagol Banbu Wicket Manga da Maiti Pikri Ani Suba Match Ki Sanaki Bada ETL Tongzuna PYCB Kebu Run Tarani Toida Maiti Pikri Hayeng Ahan Semi Final Match da ETL Tongzu Amadi Match Ins Babu Paraga Sanaragani Ani Suba Semi Final da Cricket Sedo Singjamaya Amadi 11 Star Lilunga Sanagani Blooming Athletics and Sports Union Kangabong Sinduna Basu Ground Chathariba Taratret Suba State Level Open Debla Memorial Trophy Tennis Ball Cricket Tournament ki ngasi sanaki bahan ba pre-quarter match da IN Sagol Tongba Madi ani Suba pre-quarter match da Ima Imoinu Madi NYSA Sangayufam ga Tingnaragani Hayeng Young Popular Club Sinduna Tara Suba State Level 9 Side Men's Open Football Tournament ngasidagi ibudo ikok ningtho maru nongsa sanabungda haukri ngasi sanaki bahan ba match da UFC Uchiwa Wangma Madi EFCA Kakwa Panjil Amamam Sanaduna draw chatkri Manipur Cricket Association kin meeting Makhada Model Club Chinga Makhamadi YWC Patsoin Sinduna Chahi Tramapan Makhagi Nupamachagi Double Innings Cricket Match Laisang Tem Prazamani Memorial Trophy ngasi sanaki ba match ta Model Club na YWC Patsoi Bu Ran Yangkhaima Thoida Maiti Pikre Ani Suba Unapal Winter Cup Lisingani Gatara Mari Palel da Haukre ngasi sanaki ba match ta unsana ahan ba match ta Liwa Chajing Football Club bu try break ta taruk manga da thoikre ani suba match ta RFC na USA bu ahum sino da thoikre James Khagempali Taramathoi Suba Manipur Veteran Cricket Tournament ki ahan ba semi final changba team oikre Manipur Veteran Cricket Association Sinduna team mapana sarug yaduna langthabal Public Ground Chathari ba Taramathoi Suba Manipur Veteran Cricket Tournament ki ngasi sanaki ba match ta James Khagempalina REYS Nagamapapu wicket Nipanda Maiti Pikre IEYS na toss ngamduna ahanba batting tawbada over kun Nipanda wicket loina turaga run chamagani full lauki masigi pakumda James Khagempalina over kuntaruka ball anida wicket ani turaga apiba target adu yoba ngamki James Khagempali gi ibobina ball nimfu mangada run nimfuni thoi lauki James Khagempali gi tezbantana wicket mariamadi run tara humdoi lauduna man of the match takre Hayeng Imphal West Veteran Cricket Association Sagol Band Amadi Model Club Chingam Khaga Sanagani ngasi nongmagi oiba yung sagi pau pizari ICAR Lamphel Patagi Phangba Paugi Matungina Ngasigi Khwaidagi Saba degree Celsius Kunmani Dasmik Taruk Khwaidagi Ingba degree Celsius Manga Dasmik Ama Nungsita Yawbay Sing Manilgi Chang Ayukta Chada Marifu Mapan Nungtildana Chada Kuntra Mapan Nungdugi Chang Nil Loishilak Padamaru Ibapau Amukahana Pizari Voter Oiba Yaraba Mui Lakama listing Kunipan Rom voter list Yaudana Lady Haina Manipur gi CEO Nabukishona Fungdorakli Lupa crore ahum changna sthakiba Maugi Niwas building amadi market set sangadabana Praja Singna Kanava Fangri amadi Manipur Police Sports Club A amadi Kurai Polo Club Kunmapan Suba N Hazari and Dr. N Tombi State Polo Tournament ki ahanba semi final da thingnagani Nasiridi ISTV na pizaba Manipuri Pau Loizere Miding Tabiru Singbu Amukana Kranzari